suspension operation ki camp sing si mafam hongdokpa haibasiga manipurda santi porokpa haibasiga hakthing mari lena de na khoi dilose sima kari gino haiba tamda issue di suspension operation gi mingda toriba violations mayam si gi accountability fixed obusini kudamoina kanagumba crime to mi ama ikhoina khanga matungda mai mayum do hongdon badana crime to bodu thingba ngada banati haiba tare ma ki accountability to fix to matamda nakoina sumaina to ba cases kayamu leire nakoina sigi su sigi ground rule violate to ba case myam leire hairiba mioi singsina extortion de genera me whatever hairiba myam sigi mai gi akoi procedure established by law to gi matungina lamdam du chali ba ain du gi matungina moi gi trial chatha jaga to buni haiba tare masi kupsa laga thamaga akoi gi mafam hongdo pa haibasi akoi english are posturing haibasi ai sum akoi gi khai dare public ta sum eye wash kum bagi mong da oina taraga akoi mafam hongdo i di haiba gumba oina chat basu ai adana akoi na focus ta wadabadi mai manung de yawgudori ba quality of the process to ni haitare ada I di sham sabida kana gumba any fruit mi oishunu mahakna magi chatpham thopa kanglot sido violate to batargadi in the batargadi madugi matik chaba process of law du matungina magi process atha jagada bani haibasi da lakado bani natragadi hairiba akoi issues divert to bani haina koina lokhom thoi adana akoi no koi wari saba sadaba di wari dim sar laini highway hangdok ba hayeng ma hangdok do bani date pi ga bani na koi appeal to do bani highway chalamra thing ba pi ganu adudi haiti sugi group sing sida hailu dana akoi highway thing by the endorse to the masi highway thing nu haidana my public to highway madam the aina the highway thing was ya the supreme court judgments after judgments like adana see free moment thing a posi kana ya ka yenga lei do no have a question sing live and see exceptionalism ko ware haita we are really tired of this exceptional existence of the state called Manipur akoi si ain king ji exceptional loi ba koi sai ora kanda si akoi ki civil society na akoi ki miyam na si ki political awareness am su lai ma thau tai hai tare masire da akoi ki Meitei na duni Kuki na duni haidana launa ba ka problem solve tokti hai batai and ultimately the akoi ki whole civic society is akoi mangjar ka duni hai riba adana nahang hangi wahang si pakum si akoi na conspiracy ni dunia da ne yam ka he na hai basu chumphaloi kai na de madu bhamna sagar poi bdi ai adu laiba political process to logic to yengu targadi laiba mong si chahi ani helakpa haiba si satisfying oite haibasiga atopa amadana state government na se masai matho ningtina constitution matungina tobang amjadre haibagi damakta article 356 thami bani haitare president's rule haisi adu da koina pami basi the state government gi makoina logra banina now the responsibility lies with the union government as per the provisions of article 356 other day evidently a rule of law da or law and order situation improvement palm and now if there is no improvement then we have to raise this question anu ni tham jage ja ahan ba goina ngasi gi hujik pop gi laiba development hai tare masidai da koi karmaina yengba yai masita sengta sengna laiba pot si deal se haiba tare masina koina santi gumba santi restore tok na pot no uba ya bra maram amarom da de koina su se miyam na abrogate tawro haiba se laurga laiba pot ni hai tare ado masi se really masi gi marum sida koina udaba strategy ma layena khanba ya bra masi gi deal se kamai ni views akoi gi ngasi gi thambiriba akoi topic title ni si gi mong si yengadi akoi strategy rom da khare hena khana bi ai khudamoina harba matam sida akoi gi 16th June 2025 ngarang haib tare akoi gi Hindu news the Hindu newspaper carry to ba akoi pau si mayam na yam kan nei nei masidai sida akoi na ngasi thami ba hiram asigi mong se akoi nei ne si haragadi masigi mai kai hana hana haibi ab si akoi gi su gi representative mana ngarang sanaki ba what you see karam haina report over gi haibada mahaki Hindu da quote over say ai koi gi demand sing si change tawrabani na su gi ground rules sing si su change tawba mathau tagani haibasi hai adu ergadi akoina somdadi su gi kem ji hongdokani haibagi akoi gi apen ba khara phauna ba amasu lai adu nakal amorom dadi ngasai gi bargaining si strategies mawng amada su gi kem hongdok paga iroina aikoi gi hanagi laigiba ground rules sing du su nauna muk ithokada bani haibagi mongta
pressure ama pi haibasi ding asai statement sida mami tai adu ardi ekhoi gi government of india na su gi KMC hongdona ba MHA na makoi da pressure pi ba nakala madana kuki gi group sing sina strategy ama puthoga he hoi akoi KMC ji hongdo ke adu ground rules ji hana lai ki ba ground rule ji ko hongdok ta bi yaroi hypothetically akoi na bhabna sagala hai taraga di preamble da manipur gi integrity ka heloi ga hai ba territorial integrity ka heloi ga hai preamble da yawi da masigi wafam sing si akoi hongsi hairakpasu yai wari ba hariba kari gino haide union territory with legislative assembly ama piu haibasi akoi gi kaino gi me gi third ki issue si lakhra matung da me gi 13 14 sai da sigi demand si pukhala khrabani hai tare ne ko asumana separate administration de mathang onang si lakhiba sina aikoi na yengba ya basi handaki su gi pek asidai sida akoi gi Kuki Soo gi campsing si closer haigadra hongdokpa haigadra masigi torop matam si laiba strategy si yamna aikoda comfortable oiba strategy amoina di leitaba mali karigino haimatanda manipur da ngasai ethnic oiba group naiba adugumba ain sing semakadra natragana hoigi separate administration gi wafam asi kanglup ki naiba mong da thabak torokadra haibasi gi yamna chawba chingna basi akoi manipur bo kahening da mioi sing gi yam chawba kholaw mani haitare aduna sigi maike da strategy du adumani yengba mayai ani shuba matam da ikoina yengba ya basi highway si hangdoke aduga aikoi gi sigumba ground rule 66 sing hapchen ga dobani highway gi manba exchange of political conditions haibatare adugi mami yamasu ta da badi natte haina lawi adu ikoina ngaksabadi kari no haiba khan sida bharat samvidhan da piriba free movement hairo natragana free movement si right to life ko mariyam leinei aikoi economy ga mari aiko inflation mayam thoi punamak se highway series the completely lifeline ni hari basing sida free movement yarakta badigi live impact sing asi aiko government of india na MHA na makoi da wari sha ba sida agenda amona pukalak pasi masi yamna khoida yamna changak na ba khoige yamna acceptable oida ba haiba tare karigi no haiba matam da bharat samvidhan da piriba atuguma fundamental rights sing ase so called kuki lalhoba kharagi agenda dagi negotiate to ba yada ba posak singni haiba tare masidi civilian sings da compromise to ba yada ba niyom amasung atugi right singni haiba tai maram di emergency situation da fawbada right to life se suspend to bayadi high hope lady bane aduga sigumba free movement ga se suspend to jikara matam dano right to freedom of expression suspend to national emergency gi matam dani high batare adra sigumba sing koi manipur da undeclared emergency situation amada ai koi gi highway amaji free movement amadi resettlement ching sing se yahandana thamba aduga masi wari ona sanaraga laiba and that too for about 2 years I think this is something like a constitutional crisis amani haina su koi india gi history gi saruk sing da yengobada asugumba sidi ning tamba india gi matung dadi thoidona thokiba leitabra haina koina khanjai aduna aina atopa phum ga handaki discussion sida ngasi gi jakoina haijening basi su gi kem thangdok thangjin tauba sida oina energy sing se loina chatki ba haibase ai koi manipur gi basic normalcy ma halakna bagi debate atudagi lapthoi haina lobusu ya karigino haiba matam dadi that process of talk will go on but the very necessity to have normalcy in the state of Manipur cannot be dependent on the whims and the wishes of the underground groups, so-called underground groups. Natra adu waragadi masi dynamics se koi gi Manipur gi political representative civil society organizations singsna masi raise to mathau tai masi punamak si haijaraga aina kanna thamjaning baduga aikoi gi civil society group sing na su discussion to bum dam MHA da koina thamba ya ba singi manungda aikoina pamjaba se aina sum khanbada aikoina Manipur gi people na suspension operation as 2008 tagi tawraga 5 tagi 8 aduga 8 tagi 11 da lakiba hoji phawa chatharaiba adu state government na withdraw tawkiba punamakse yengaga leiraga di suspension operation hariba process asi yamna mayek sengtaba adugumba dubious of exercise am oiraga lakhrabanina masidai sida white paper ama government of india na puthopam thoi haibasi thamjani karigino haiba matamda stipend 6000 per month for a particular cadre of Sioux group
singsi oi bataragadi makoi the piri wa paisa ji kanagi money no hai dadi public ki taxpayer gi money ne ba adana taxpayer gi money na makoi the piri bani taxpayer gi money na makoi gi facility me am je sengoli bani adana we as a public have every right to ask what is actually happening. How many cadres are still alive? How many cadres are there effectively becoming part of the organization? How many people have been recruited in the recent times? See mayam se koi khangbi hak leba. Adana kana ngumbagi information mi karana suma koi nangna bada whether makoi ki cadres ingsi really exist or not the right da yam chobo question mark hai tare. So the violation of the ground rules have been evidently forthcoming, and there are reports on that. Adana akoigi 27 years, 28 years, 24 years, 29 years suba recently park bolai haitare KNP ki missing. Adadi mokoina ceasefire a peace process toko matamdure su toko moi ki age was about 6-7 years. 6-7 years in the hoji 27-24 years or by so recruitment simar tawetana sima mayam je polam yenga aikoina Sugi Sugumba dubious character makes the masak sing Segon Kango care that the public money run or basiki process it. We deserve to know what's happening. We need a white paper on this and see around. Okay, so thank you so much. Fazana Tampidio Zana Duga Akoi Huziki Warishana but the Su Haitare, Kogi and the Megi Kunmari, the Sumamang, the Sukotana. Group ani ge aduga CS hosing yauna sana bagi pot aduga somna klongge kogi tampaki CS hosing kogi marak te gyana da bagi yaw da ba kambu shai maram ta seng harakan akogi show group ka masi akone recognition pi bo ina thokani huji ujan su thambi ki ba yamna sigi wari sana ba sigi akogi dialogue structure sida yamna important oi ba pot amakak lawrak bagi ama inkhalap hai tai nakana ma dagi show group sina sigi pot amakak se lakpa makoi CS gi level da natraga di henal tawai pot am su mayamam laidi ja akogi yamna separate administration adagi union territory aduga masisiki demand se yamna farm oi bestin haidare sigi demand talaga lerami ba shoes na handak ki mogi demand se koina katang soften oi ba haidra masi na traga koina mix signal wen low ba yabra mogi willingness e masi kamai yeng wi karam batam da negotiate taw ba taw da ba hai pot ma koin ubudi phangdra so jagi di so elfa matang da kamai yeng bi koina angle amasu yeng bi ai akoi gi kwai maru oi bisi zakirani yam patana pokat piram bai na kitang makha chathan bisi I state say, Angapa Pangna, Hogi, Kanglop Naibu Mong, definition PBC. Kodamoina buffer zone, Tolopa, Adadi, Housing Kuki area, Meitei area, Naga area, and Yamkana Tanaba, Silapuman ba, Adugi Pibam, Singdu Tarakada Mong, the Wahiwata sing seasonal policy matters in the Pukalapa. Tampak the Chatpa. CSO sing si Meitei CSO e haibugumba whereas representative to leadership team mu pangal na oi bisu yaupa siu basing se koina su matam sana akoines government of India na season ai terms sing se koina object of chang maram di madu gi haina biama public consciousness da koi public ki wakhal paring da koi kanglup nine wakhal khan na bagi machak sing si tholei ba wahi wata sing sina su yamna oheli haibitare adana koi na anga ora padadi sina Meitei area ni sina pangani ni sina kuki gi ni naga gi ni haibugi sigi wakhalon da koi ka thoina phau gi de maram di yan sin ra tamina banina ada hanaki method ki thodok sre da koi na khwai de nuai tribudi kari no hai da koi gi manipur gi wakhalon haibitare manipur da kogi amaga lonsin raga leibagi adugi sana kanglon sing si kai tharakpa ado kai tharai basi su omu hanjinna na bagi hona balambi si u daba adana koi da kangkhong sarak bagi wafam asina manipur si sum kanglup ke ba wakhalon identity politics yamna negative oi ba miyeng somda sum rajniti si tokhana phaiba tare adu mayam na je na khangbi rudni ai koi gi Kuki Soo furuk ki MLA kharagi makoi family gi members sing asi suspension of operation the Yauribala Holup Singi, leaders sing, will be Yauribani Hariba. Adu Regadi Amorum the D and Sagi and Hana Hoba the Pukalibanga Sigi Timzira Tamiba. Sugi politics Sigi, Kuyom Nung Sida, Maduki, Akoiba Sida, Manipurgi, conflict Sigi narratives Ungselakba Sida, Live Wafam Sikari, no Hiragati, Oki Singi Marakta Su and Sagi civil society Maning Tamzaba. Aduga elected representatives haibasi people gi mandate yauba adugumba mioi sing du ki magi significance manghan naba I thabak sing lakhiba aduga MLA amasung CSO sing na sai na chai pe pukhalamba MLA amasung CSO sing CSU na makhoi gi process sibu makha cha thread bhau de koi wangang roi haidana ga Guwahati da hairaki popunamak si yenguraga di akoi gi civil society gi ningtam basida yam chawn mangtharak pa ma
ui haibasini manipur gi tampak ta so du mangai ekhoi da yamna mob ki oi ba wafam lakpa instant justice kangaroo court ki wafam lakpa mishi mina ai khang khong da tholakpa ain khut ta paishin rakpa singo mayam jina ekhoi je ngasai gi som paring si am sang na chatharak pa sina akhoi manipur sida akhoi na hingminaram bagi liklab mayam si akhoi gi kaung nai bu mon sum chat na bagi machak sing si tholak bagi mami am su tai maji punam mak se akhoi na phan na bagi damakta manipur da akhoi gi kaung sing gi hingmina bai khal se amuka na semgat pa mathau tai haibasini aduna nuai triba wafam de kari no haiba matam si da ngasai gi suspension operation haiba term simak su khoi di objectionable way haizarim ni hariba kari gi no haiba da 1993 97 da khoi kaung mani mar da mungna ba matam si da hariba kaung lalobagi so called group sing tholakibani hariba aduga makhoi sing se bharat ki army gi natragna bharat ki security apparatus ki mayokta thoidongna military action of the tawkidaba kanglup sing khoi lup sing ni laloba lup sing ni haiba tare adu ragadi suspend operation tawdaba lup sing du kamaina suspension tawrino of operation haiba sisu wahang amani haida aduna seasonary term mayam concepts mayam sina sum toina sum seasonary pa sina su aikoi horei ba na ha sing amadi public ki consciousness aikoi ji kanglup ama oina adum unabaki machak sing ji tholak pas yamna aikoi gi manipur gi apun be saktam du yam chauna singnei haiba si aikoina hayani khalani atopa amadana aikoina yengjaw matamda handaki akhoi law singu ba changu ba damuk sum mumna bagi mami ma tai adadai du da uriba mami singu yenguraga di ngasai atamnana irang gi sagana na bagi plot ama yat bagi mami su tai adadai du da aikoina sum yengjabada security forces singsina haktheng nana madurda hakpa chaira pigani haibagi aduguma attempt sing so khoi tawhaning ba kari gino haida ainji makutta sum paisinaraga sum yaka yenga politics si tawnarak pataraga di ain haida concept si mama kadori ni haiba adoraga di khoi kanglu basel gi marakta leiba phajakraba khal sing si ain gi phiwan ung da leram mari sing du kai tharak padagi khana chaina ba hengala padagi manipur gi phajakraba du gi liklam sing ado kai bada yam chauna ngasi oire phibam sisini atopa ama khangna ai khoina wafam khara yamna clearly hujik so haibam thoi khudam oina harakanda ai koi gi india gi mai constitution gi mai wakhalon do rasu nataga manipur gi wakhalon do rasu kanglup nai ba makal gi ain semba yadi haibsi yam clear katta ai koina hanna mek seng haibam sang masi gi wafam si pukhali ba makai masi bu entertain tawri ba makai di kari gumba matamda bharat kumba ethnic community yamna masing yamba notice the lariba language chani hena ngangba dugumba lamda masidati linguistic oiba nationalism tholakani adagi ethnic oiba nationalism tholakani identity politics na hadana ai koi jama gama chinghaina dana completely balkanized torkani masigi whole idea se masigi sugi group singna ai koi ground rule change to wi mathau tai haibasi mahna piriba maram dadi demand change to banani hairi hariba adoragadi ngasagi strategy amona ground rule change so wa iro na strategy ama ethnic oiba ain sing ethnic oiba administration semna bagi adugumba poma kang na bagi lambi sing ase outrightly masire koi entertain to hom thokti haidena koina thamba ma changi adu government of india also has to make a very sound and clear position on this that the very idea of ethnicization of people and the law is against the spirit of the constitution haibasida aikoi kanna hayani atopa maike na sai da chawbani su thambi ki ba ade ojaken na thambi ki ba aikoi gi manipur da hojik siam unfortunately akoi flood tho matung da su mamang da su labi thong loina kai da na khotana leire akoi da yamna chaotic oi bai koi da koi gi public siga state siga connection ji mang badawna adana koi ji lambi chatpa kanje da yamna koi da yamna chobe anxiety mago chatle ba gari sujan bagi mi tu san bagi ufun na mai tharak bagi mi ta tharak atu bagi sigi china me yam se ai koi gi completely koi gi law and order amadi governance ki mami samak pagi atugi dynamics to fange aduguba dynamics aduguba environment asida aikoi gi manipur da law and order si karam haina hanjalakadoi no wahangsi laktabana te haiba tare maram aduna aikoi gi manipur se state amani masai lainga leijaba adugumba state amo oina su lakhibani aduga masagi representative oiba adugumba mandate aduna Pugada Badu Malangak Saktam Singado, Akoi Mirai Raga, Madugi constitutional gi oiba adugi processes sing du su karingu matamda khara mirai bagi mami tarak popuna maksing ase
masi aikoina mahana representative ni mahana representative nati haibuduna loina tongana thato krapakanda basic parameters of a democratic state ado masi aikoi gi manipur da taseng na yamna compromise to bagi adugum experience ma koina tawi haibasidi kanamtuna chenaba yaroi haibasini aduna aroi bada aikoina hangi badi aikoi manipur si asum haina matam kaya akoi khangge dobano haibo hanga silai aikoi gi manipur si da popular oiba mandate ama thamna bagi road map na kadai dano haibo hang lai adu akoi gi manipur si na tagna notice ki borderland si da tawriba furu masel gi aduguma unkhanna ba aduga furu masel unkhanna bagi po si da madura tongaga madugi matong du da hingba adugumba raniti tawbasu myamna thokpa se mase khoi atugi mioi sing amadi furup kanglup sing adu da ikhoina piningba message di kaino haiba kanda furup sing si marda hingminaba gi haibagi adugumba political idea amadi skill adu leitaba taragadi kanam tu chokotpa ngamoi aikoi masel mukna bagi lambi du da amambana tana kaimda thingnaroi haiba asisu aikoina toina haiba masangi aduna aikoina sum khanjaba amasu haijaning base aikoi gi manipur sa atopa channel sum haijabani aikoi gi manipur gi naha sing maruaina naha sing na pillar of the nation or pillar of a nation hainari bani ada naha sing sida civic culture gi akoi hengatna bagi lambi ama akoi education gi through dagi akoi traditional institution gi through dagi laikai club gi through dagi maira gi elders gi through dagi akoi naha sing se marom dom lepcha ngamda ba aduga adugumba mof culture amadi akoi na khunai amada hingminabagi machak sing sigi amna democratic oiba khal sing se ngakna chatpagi hainabigi adugumba political culture ama civic culture ba segbatragadi aikoi sisu akoi mipan tangbagi wakhal dum laiki gani habi aki budoi phongdok se yam phajai ojana yam phajana thambi akogi ithoi bi irang khite su je khunai lon chita sathina maikai khuding mak teki yam sokchilak pa dum laibak thiba tangkak ama khak tu da akoi se punna akoi gi irak minaga da phibam yoksilak pa duga phujik leiba kanglu furup picture agasu wakan sugna punna taminariba khundaminariba sida ethnicized tawbagi long tongna bu honarak bagi yamna nungai tabagi akogi kano dum masak amu phangbadusu matusu thambire jana aduga ai tariat si designated kem tariat sin tariat sin lap thokkiba lapna koi manung hanjena mafamda thamkibagi port si masideda karino masigi masida laiba port si masi khangdok ba haitare masigi laiba khongthang si masigi understanding amaka koina nainarak na honarak pudang asigi magi behind the strategy ma lairabra koin ubangam daba haibagi potuma lakpagi wafam dudi ngasi lai sai tare losilakpagi wenoja masidaida koi tongan tongan wafam mayamam su pukhat pikre aduna taseng namak masi koina kanu oiramba taragadi conflict se kare avoid tongna ba bugi mideng su yengba yare natre haira kanda koigi hujik lairiba peace restore tawna ba kan honariba koi issue sibung lap na thaina ba khara ka koigi dugi ma divert tawna bi pona ma oina aduma oiram taraga sam laibak thi bisi oiduni hujik te koigi PR gi government ne lakra matung da koigi direct state ke affairs se direct magi charge mal wena puraga laini marak sida ethnicized to oi oita so ethnic conflict ani gi marak ta lairiba conflict se oita ga so loisin bagi pot tu di haitare mana charge laurim dana madugi masi lefana ba kwel tawna ba gi opportunity du di dum hujik su dum direct mana hujik adagi koigi control tawraga laibindana PR direct government su laibagi pot am khak laibini swagi matang stani ethnicized to pot am su laire aduga state ki kano se affairs direct su mana pairaga lairabani laiba khongthang se ojal ten takna roi begun thambi am tiana hajarabada suspension operation ki camp sing si mafam hongdokpa haibasiga manipur da santi porokpa haibasiga hakthing mari lena de nei khudi lose sima kari gino haiba tamda issue di suspension operation gi mingda toriba violations mayam sigi accountability fixed obusini kudamoina kanagumba crime toba miyama ikoina khanga matungda magi mayum do hongdon badana crime toba du thingba ngam nati haiba tare ma ki accountability to fixed toba matamda nakoina sumaina toba cases kayamu leire nakoina sigi su sigi ground rule violate toba gi case miyam leire hairiba mioi singsina extortion da genera me whatever hairiba mayam sigi magi akogi procedure established by law to gi matungina lamdam du chaliba ain du gi matungina mogi trial chatha jaga to buni haiba tare masi kupsa laga thamaga
ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯍꯥꯏꯔꯒꯅ ꯄꯣꯁꯆꯔꯤꯡ ꯍꯥꯏꯕꯁꯤ ꯌꯥꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯄꯕ꯭ꯂꯤꯛꯇ ꯁꯨꯝ ꯑꯥꯏ ꯋꯥꯁꯀꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯍꯣꯡꯗꯣꯛꯏꯗꯨꯗꯤ ꯍꯥꯏꯕꯒꯨꯝꯕ ꯑꯣꯏꯅ ꯆꯠꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯒꯗꯕꯗꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯒꯗꯧꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯗ ꯄ꯭ꯔꯣꯁꯦꯁꯇꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯗꯤ ꯏꯁꯝ ꯁꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯦꯅꯤ ꯐꯨꯔꯨꯞꯀꯤ ꯃꯤ ꯑꯣꯏꯁꯅꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯀꯥꯡꯂꯣꯟꯁꯤꯗ ꯚꯥꯏꯂꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯣꯁꯦꯁ ꯑꯣꯐ ꯂꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯥꯛꯀꯗꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯦ ꯗꯥꯏꯚꯔꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯁꯥꯗꯕꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔ ꯂꯩꯅꯤ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯄꯁꯦ ꯍꯌꯦꯡꯃꯛ ꯍꯥꯡꯗꯣꯛꯀꯗꯧꯕꯅꯤ ꯗꯦꯠ ꯄꯤꯒꯗꯧꯕꯅꯤ ꯅꯈꯣꯏ ꯑꯦꯄꯤꯜ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯋꯦ ꯆꯠꯂꯝꯕꯗ ꯑꯊꯤꯡꯕ ꯄꯤꯒꯅꯨ ꯑꯗꯨꯗꯤ ꯍꯥꯏꯗꯦꯅꯤ ꯁꯨꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯍꯥꯏꯍꯜꯂꯨꯗꯅ ꯑꯩꯈꯣꯏ highway thing by have a endorse to day, Masi highway thing a new hidena, my public to Highwood. Madam the Aina the highway thing was the Supreme Court judgments after judgments like other than a see free moment thing a posi Kana Yakai and a lady, we know have a question, see live. And the see exceptionalism of we are really tired of this exceptional existence of the state called Manipur. I say Ain King exceptional way because I or a kanda. I see a civil society na, I could miamna, see political awareness of Muslim Matota Haitare. Masrich that could Meitei Natuni, Kuki Natuni, hidden along a work and problems solved Tokti. Hybatai. And then ultimately they could whole civic society is the Mangzer Katuni Haiba. Other than Hangi Wangsi, Pakum si Ekuna, conspiracy near Dunia Dan and Yam Kahan, Haibasu, Chumpaloi, Kaina de Madubhamna Sagarpoi, Budi, other Laiba, political process to get logic to Yang over Targadi, Laiba Mong Si Chahi Ani Helakpa Haibasi, satisfying Oite, Haibasiga, Atopa Amadana. State government say Masai Mato Nintina Constitution Matumina, Tobangam Zedre, Haibagidamukta. Article 356 is Thamuni Haitare, President's rule Haris. Other the Koina Palm University, state government the Makoina Lograbanina. Now the responsibility lies with the union government as per the provisions of Article 356. Other day evidently a rule of law or law and order situation improvement palm. And now if there is no improvement, then we have to raise this question. Other mind thank you so much.